Tang tramanga si mamang manungda laliba miyosing adu puduna lisingda kaigumba sendok abda taragadi tang taratruk asidagi mande asidagi koi jirida kuki sangba gi athing bathamle Tamenglong district ki manung janba Darbung village phauduna chatliba National Highway 37 da Apex company ki driver oriba mitei macha amada tha asigi taranithoi ki numidang wairamda kuki macha anina makutta chai paiduna tholaklaga maitai yaubra haibana chingba wahang pawang kaya chatharakiba asi leching jiri na yaningdaba fongdorakli lamlen laikai da leiba leching jiri ki office da ngasi pangthokiba pawmi singa unaba amada leching jiri ki secretary Laisangbam Ranjarna haikibada lamhen tu henba kuki naha ani adu yauna kuki gi mari leinaba authority singna tha asigi tang tarama phawbagi manungda leching ki office da laktuna sengdokadabani karigumba sengdoraktaba tarabadi October gi tang 13 ningthokaba numit asidagi jiri gi laikai amatada kuki purup ki miyoi amata changkhaloi haiki mahakna makata na hai ngarang kuki singna chai paiduna maitai yaubra haina chatharamliba thong asi mamangda su anirak thokiba laikre mamangda thokiba thodok singda Jiribam district ki DC SP Assam Rifles ki CEO amadi tongan ba CSO ki leader singa loinana maitai amasung kuki singa mari leinaba authority yauna wari sanaraba matungda asigumba thodok asi matungda amuk hana thokaloi haibaki thazaba pinakiba laikrabani Aikoina akanba khongjang kaya changsingadaba leirabasu ngasi fawba phathaduna leirakpani adubo October gi tang 15 fawbagi manungda lamhen tuhenba kuki naha ani adu yauna kuki gi mari leinaba authority singna leching jiri da sengdoraktaba taragadi October gi tang 13 tagi jiri gi laikai amatada kuki purup ki miyoi sing changkhaloi hairaduna Apex company gi maitai driver asi Jiribam gi mitai nattabana mahak thadorakibani karigumba mahak asi jiri gi maitai oramlabadi mafam aduda hato kadawribra haibagi chingnaba leibadagi aikoina khongthang asi laukhatpani haina Ranjanna makhatana fongdoki Paumi singa unaba tuda leching jiri gi assistant secretary Ningthaujam Dharmendra Maitai South Zone Commander S Sainik Maitai amadi atai maruoiba member kayasu saruk yaki angtrain thoigi sandada tadbung da National Highway maktada Apex company gi driver oriba maitai macha amada kuki gi afau saba naha khara tholalaga makuta sai pairaga mafam sade maitai yawra potpra aidana wahang pahung todana aki tujin bapirakpa portfolio na nuai do phawi haiba thodo asi mamang da su ani ek thokrabani ani ek thokriba thodok sing sidai sida jiri gi peace committee yauna asam phalge CEO SP jiri gi SP jiri gi DC yauna amadi mari lenna authority sing yauna kogi amasung kuki sing yoba mari lenna authority sing yauna masigi yana ba ma mathang muk thola roi haibagi mathang tarodra haidana thadaduna leibani adubu Aneo subo na mutong tholak pada na United Jiri Youth League na hangna badagi hai posi ko SP masa yauri adu so mu asama thalgi CEO mu yaurga JDO dai 11 mile gi village chief yauna loinana ko social worker jiri gi social worker en buda chandra yauna kuki NP Tamenglong mu jiri gi Puriba kuki NP General Secretary yauna amuksu wari sana kham matungda compromise tawre masang amuk sumba thong pam da thol ro habagdagi koina haiba khongjang mayam ma chang kadaba leiba sing tang tan leirambani adubu lakliba ngasi tang 32 15 October tang 35 Sunday sing hoki manungda hodik thokliba accuse haiba tare lamhen tumheliba kuki masha sing si yaurga kuki NP ki secretary president khar lai aduda lai haibadu natabada ta sengna field da thodok thokalmiba maitai masha sing bu aki akhang pihal miba adumba kuki masha ani du yauna kuki gi mari lenaba kogi authority singna listing da tang haiba tang 15 coming Sunday si manungda sindok ta taragadi madugi hek mathang taba tang 13 Monday numit asidagi jiri gi laikai amatada le jiri gi khun amatada listing na kuki changaloi aisum khongthang ama lokholali basi ngarang thokipa driver masadu ko koi listing ga unaja duna wari sanajare makha mangdagi ko video clip am lawjare lawbasdai sida mahak se ko jiri gi maitai nate haiba khaki yengaga ma se thador khibani
ꯀꯔꯤꯒꯨꯝꯕ ꯖꯤꯔꯤꯒꯤ ꯃꯩꯇꯩ ꯑꯣꯏꯔꯝꯂꯕꯗꯤ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯟꯁꯤ ꯇꯝꯁꯤꯡꯅꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯄꯦꯟꯗꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯕꯗꯒꯤ ꯂꯧꯔꯛ